PREPAK Pro na Sopaiba, Gulu, Nongdon Leikhidabada Awaba Fongdorakli. Ngarang ayuk pung mga taba matamda Yaowollup, KCP, KYKL, PREPAK Pro, RPF, PLA amasung koryang na lusingba ULF ki apunba Yaowol lanmi na. Manipur gi ngamkhay nga pugi thabak satpada. PLA gi lanmi Captain Oinam Gulu, Elias Babu apokpa kunzo, apokpi officer. PREPAK Pro gi phingang lanmi Captain Wahengbam Sarat Kumar, Elias Sopaiba, apokpa W Deba, apokpi W Memsa Leifam Yanglam Awang Laikai amasung Lance Corporal Nomaithem Bonisana, Elias Nongdon apokpa N Raju, apokpi N Sangita Leifam Wangkai Angom Laikai degi Yaowol lanmi makhoi ahum Leikhidabada, Partina Awaba Phongdok Sari haina lona thingkraba. PREPAK Pro ge Assistant Publicity Secretary El Ningsing Bana Khudiek Piduna Thadorak Baseron Amana Hairi. Seron Asina Makata Ribadi. Thokiba Thodo Asi Yumlo Nariba Leba Anibu Thugairaga. Kuki Puruki Leba Amasem Nabagi Indian Government na Insilaga Thamliba. KNFB Singa IOF Singapuna Lumduna Leba Mapum Ama Thugaibada. Thokiba Thodo ni. Leikhidabada Marup Ahum Asi Irebang Thugainaba. Changsilakliba kangbu singa siba ki dana lanthengnabugi thongnaling zel leiba athaubi singi e zelaba maman yamlaba Yaowol lanmi ngaktani lanphamda thawai thakraba marup ahumna Yaowollup singi apunba unity gi igi yumpham thonbiramle leihoriba Yaowoloi lanmi aikhoi pumna makna makhoi gi thongnaling zel leina apunba gi thabak thodangda singnaba leitana mathodang laukhiba adugumna lominasi marup ahum gi imung manung Mari mata Amadi makhoi tinaramba miyoi singgi pukning wakan nuwaitaba Awaba putlum singbu party na su Amadi party taruk na su punna saruk yazari makhoi ahumgi thongnaling zin adu matam pumbada Yaowol lanmi singi lan gilamjing lamtak oirasanu haina party na Yaowollup sing amasung miyamda thamjari hairi